Hi, good morning, Mayam. I ngasi se halaina lai du thabada haidi mayamgi chumni lali adi adu mayam do ngasi haijara kena tawbone lai du thabagi oina utlaga adum haijara agi ko mayam koina ising da lai thadabado tahoi de phatte kaina sum haibado adudo chumamba su yai bako aduga chumbalan badana tongana ma thamgraga agi oibo mod haitare ko aina khanjabada akhoi ningjaba koina sum pukhida gumba khujo ahum ising katlaga adagi laigumba katlaga akhoina aningba magi makhada ningnei dana ko nungti ki aduga akhoina adudo pukhida makti kumaga tawbadi tawdrabanina koina sum aigi oina smaina khanjaraga tawjai haitare ko hojiki pudi wangangani ado wangang dabida aina ai khanjariba ningjariba do smaina tapna isingje sum hairani hairaga habigi hambasda hoji thalamdai bo haiba haitare ko aina sum ningjariba ningaga aduga khanda khujo ahum oire haibi wakhanjida smaina ahum lakse smaina haibi raleba ko smaina hairaga laije aina makhan ahum oro makhan manga oiro kachaba matamda mana ai ningjabado khallaga adum thadajabane bako haidi asigi oinde laije makhanje ahum bade sui doita su lehause kaino tawreba ama khak salame do se oina jum thammage sedi thadara roige na khalle ada smaina ningaga aise tawjabane bako ada chumbalan bado budi hoi sumamba yai aigi oina this maina haidi khida tawba ngamdaba thabakto aigi oina sineda tawjabani mayam aduduga amana laigi matangda laije mamai haidi akhoina kachariba ishorda sumaina onjanba kaina haibira kanebako siju amu haijara keba haidi haidasu haire ebako hanje haidasu makoktuna sumaina ongedabani haina haire ebako aigi oina di ishor aina kachariba ishor se sida loina onjale haitare hajabaje aikoina polama laiba matamda hajabaje mamangda yenga hangtrane sumaina sigi mamai dabu hajaba khangbarane sida sumaina ola kanda hajabaje khangbane ba ado ishorda sumai onjalagadi koina makhok toina onjale aduduna aigi khwaidi phajayena khanjabaje ishorda kachabanina hajabaje ishorda onjanjabane ba ko aigi oinadi jumbalan ba ina tokthokraga aigi wakhaloni ko ana seda lali chummi na ai yetpirakani ado lamba chumbagi energy haiba natte ba ko aigi oiba motto adudang haijabane ba ko aduduga ai si haiji ju chama abani ko sumaina katkadamni haiba ko ado siju haidi sijina ingonda akoina polama yengok sumai yengidana phajai ne yengidana aduna phajabase khap isoda kachaninge sumaina onjanjare aigi oina aduga ngasagi kano lay thadadaba ising ama haitare ko lay thadadaba ising ama hairagadi sise lay thadararoiba simadi aina sidi lay thadadabida aina adu mayam aina thamjari se ai isagi yetani ko ising thammise sumaina thamjare ai isagi yeta thamjare ko isagi yeta thambasina ishorgi oina oidoine bako ishorgi oibase hakagi chai ising chaba matamda isingsi oida thamidana ko aduna aikoina ai isagi yeta oina thamjare aigi oina mayamgi oina di karomda thambano adumadi khangjadre aduga ai singjima su khajare singje mayamna ai inau amana ai hangakpa okibako mado leisabi oiba male ai adudana mana haire singje kaidauge katpa loiraga koisu hayeng mai mahoira khangda khangnabani hai ado singje kanoni ko adum chak thongbada adum hapeba haidi kamaina si asam yam singje hoidokkidoino adudana khoini soda kasaraga khoini chaba haise haidi lai eno do chabani na yam thina phaidana ko aduna khoi adum thonga adum chai aduka akhoina koro honbe ipada kena tawbuse mai katpa phatte kaina haibado adudumadi akhoise adum khalae sise koina
ꯍꯟꯖꯦꯛꯗ ꯁꯨꯝ ꯍꯪꯕꯗꯁꯨ ꯈꯨꯔꯨꯝꯕ ꯏꯄꯥ ꯄꯨꯖꯥ ꯇꯧꯕꯗꯗꯤ ꯃꯩ ꯌꯥꯎꯒꯗꯕꯅꯤꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯁꯤꯃ ꯀꯅꯥꯅ ꯆꯨꯝꯃꯤꯅꯣ ꯀꯅꯥꯅ ꯂꯥꯛꯏꯅꯣ ꯑꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯒ ꯑꯍꯟꯈꯩꯅ ꯍꯥꯏꯕꯗꯗꯤ ꯀꯠꯀꯗꯕꯅꯤ ꯍꯥꯏ ꯁꯨꯝ ꯍꯪꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯍꯃꯟ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯃꯩꯇꯩ ꯙꯔꯃ ꯆꯠꯄ ꯀꯩꯅꯣꯒꯤ ꯁꯅꯥꯃꯍꯤꯖꯝꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯕꯥꯏꯔꯦꯟꯒꯨꯝꯕ ꯃꯣꯏꯅ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯁꯨꯖꯗꯦꯕ ꯄꯨꯖꯥ ꯍꯥꯏꯔꯁꯤꯀꯣ ꯕ꯭ꯔꯥꯍꯃꯟꯒꯤꯗ ꯑꯗꯒꯤ ꯃꯩꯇꯩꯒꯤꯅ ꯈꯨꯔꯨꯝꯕ ꯏꯄꯥ ꯄꯨꯖꯥ ꯇꯧꯕ ꯃꯇꯝꯗ ꯃꯩꯁꯦ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯩꯗꯤ ꯑꯗꯨꯝ ꯌꯥꯎꯔꯒ ꯀꯠꯆꯔꯦ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯊꯥꯕꯗꯤ ꯂꯣꯏꯔꯦ ꯑꯗꯨ ꯉꯁꯤꯁꯦ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯀꯣꯏꯁꯟ ꯁꯨꯝ ꯇꯧꯕꯤꯔꯛꯄꯗꯣ ꯃꯣꯏ ꯈꯜꯂꯣ ꯃꯌꯥꯝꯅ ꯁꯨꯝ ꯀꯣꯏꯁꯟ ꯇꯧꯔꯛꯄꯗꯣ ꯍꯥꯏꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯗꯣ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯃꯤ ꯃꯃꯤꯡꯒ ꯐꯖꯅ ꯄꯥꯔꯒ ꯑꯣꯏꯅ ꯅꯠꯇꯕꯤꯗꯀꯣ ꯑꯩ ꯁꯨꯝ ꯂꯥꯏꯒꯤ ꯗꯨꯛ ꯊꯥꯕꯒꯤ ꯁꯨꯝ ꯃꯔꯝꯗ ꯁꯨꯝ ꯄꯤꯔꯛꯄꯗꯣ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯈꯔ ꯍꯥꯏꯅꯤꯡꯗꯅ ꯇꯧꯕꯅꯦ ꯑꯗꯨꯒꯤ ꯍꯥꯏꯕꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯑꯩ ꯋꯥ ꯑꯃꯅꯤ ꯁꯨꯝ ꯍꯥꯏꯗꯤ ꯀꯃꯦꯟ ꯑꯃꯅꯤ ꯁꯨꯝ ꯍꯟꯖꯔꯛꯀꯦꯕꯀꯣ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯛꯄ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯨꯗꯤ ꯍꯥꯏꯈ꯭ꯔꯦꯕ ꯑꯩꯁꯦ ꯀꯩ ꯂꯝꯗ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯀꯩ ꯂꯝꯗꯅꯣꯅ ꯍꯥꯏꯕꯁꯦ ꯃꯁꯤꯁꯦ ꯑꯗꯨꯝ ꯍꯪꯉꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩꯅ ꯍꯥꯏꯕꯨꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯌꯣꯔꯕꯨꯡꯅꯦꯅ ꯑꯗꯣ ꯌꯣꯔꯕꯨꯡ ꯍꯥꯏꯁꯦ ꯀꯗꯥꯏꯗꯅꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯁꯦ ꯈꯪꯗꯕꯒꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯪꯉꯦ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯏꯁꯩꯗꯣ ꯑꯝꯇ ꯊꯥꯔꯛꯀꯅꯣ ꯑꯩꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯂꯣꯡꯗꯒꯤ ꯆꯠꯂꯒ ꯁꯖꯤꯋꯥꯖꯦꯟ ꯂꯝꯕꯤ ꯑꯩꯈꯣꯏꯒꯤ ꯎꯔꯈꯨꯜ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦꯀꯣ ꯎꯔꯈꯨꯜ ꯂꯥꯏꯟꯗ ꯆꯠꯂꯒ ꯁꯖꯤꯋꯥꯖꯦꯟ ꯂꯩꯔꯅꯤ ꯑꯗꯨꯗꯩ ꯈꯔ ꯊꯧꯙꯔꯅꯤ ꯑꯗꯨꯒ ꯁꯑꯣꯕꯨꯡ ꯀꯕꯨꯏ ꯈꯨꯟ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯊꯪꯅꯅ ꯑꯗꯨꯝ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯂꯝꯗꯣ ꯑꯝꯇ ꯇꯥꯗ꯭ꯔꯦꯅ ꯁꯨꯝ ꯍꯥꯏꯅꯔꯛꯄꯗꯨꯒꯤꯅꯦꯕ ꯑꯗꯣ ꯌꯣꯔꯕꯨꯡ ꯀꯧꯋꯦ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯛꯄ ꯑꯃꯒ ꯑꯩ ꯏꯆꯥ ꯀꯌꯥ ꯁꯨꯔꯒꯦꯅ ꯍꯪꯕꯗꯣ ꯑꯩ ꯏꯆꯥ ꯅꯨꯄꯤ ꯑꯃꯈꯛꯇꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯇꯨꯜꯁꯤ ꯊꯥꯕꯁꯤ ꯃꯌꯥꯏ ꯆꯦꯒꯤ ꯃꯍꯤꯡ ꯑꯩꯒꯤ ꯃꯍꯤꯡ ꯀꯥꯕꯒꯤ ꯑꯃ ꯍꯥꯏꯔꯛꯑꯦꯕꯀꯣ ꯁꯤꯃ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯕꯨ ꯁꯨꯝ ꯍꯥꯏꯗꯤ ꯃꯍꯤꯡ ꯀꯥꯍꯟꯅꯤꯡꯗꯕꯒꯤ ꯐꯖꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯔꯛꯏꯅꯦꯕꯀꯣ ꯁꯤꯒꯤ ꯃꯍꯤꯡꯗꯣ ꯑꯩꯉꯣꯟꯗ ꯍꯤꯗꯥꯛ ꯂꯩꯌꯦ ꯇꯩꯍꯟꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯍꯣꯏ ꯈꯔ ꯂꯩꯕꯅꯦꯕ ꯁ꯭ꯋꯥꯏꯁꯦꯀꯣ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯈꯔ ꯂꯩ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯂꯣꯏ ꯍꯥꯟꯅꯗꯤ ꯑꯁ ꯄꯨꯔꯥ ꯐꯤꯕꯝ ꯑꯃꯅꯦ ꯃꯍꯤꯡ ꯎꯔꯤꯡ ꯀꯔꯤ ꯀꯔꯥ ꯍꯦꯛꯇ ꯃꯥꯏꯁꯦ ꯂꯧꯈꯠꯅꯤꯡꯉꯥꯏ ꯌꯥꯎꯗꯕꯤꯗꯅꯦꯕ ꯑꯩꯒꯤ ꯃꯥꯏꯁꯦ ꯂꯩꯔꯝꯃꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯈꯒ ꯄꯥꯅ ꯃꯍꯤꯡꯁꯦ ꯁꯨꯃꯥꯏꯅ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯩ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯨꯒ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯁꯦ ꯑꯃ ꯍꯦꯛꯇ ꯇꯩꯁꯟꯕꯁꯤ ꯁꯨꯡꯌꯥ ꯌꯥꯗꯦꯕꯀꯣ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯥꯏꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯦꯟꯁꯤꯇꯤꯞ ꯌꯥꯝ ꯑꯣꯏꯕ ꯀꯩꯒꯨꯝꯕ ꯑꯝꯇ ꯇꯩꯕ ꯌꯥꯗꯕ ꯃꯥꯏꯁꯦ ꯀꯩꯅꯣꯝ ꯍꯦꯛ ꯃꯍꯤꯡ ꯐꯅꯕꯅꯦꯅ ꯍꯦꯛ ꯇꯩꯔꯨꯕꯗ ꯃꯥꯏꯁꯦ ꯕꯪ 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 ꯁꯥꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯦꯂꯔꯖꯤꯒꯤ ꯇꯥꯏꯞꯇ ꯊꯥꯒꯠꯄꯒꯨꯝꯕ ꯑꯗꯨꯝꯕꯁꯨ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯇꯩꯖꯔꯤꯕ ꯍꯥꯏꯗꯤ ꯗꯣꯛꯇꯔ ꯀꯟꯁꯜ ꯇꯧꯔꯒ ꯇꯩꯔꯤꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯑꯝꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯌꯥꯝ ꯊꯤꯅ ꯕꯦꯔꯥ ꯀꯥꯕ ꯃꯥꯏ ꯑꯣꯏꯌꯦꯕꯀோ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯑꯃꯨꯛ ꯌꯥꯝ ꯊꯤꯅ ꯍꯦꯟꯖꯟꯈ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯁꯦ ꯂम ꯍꯦꯟꯕ ꯍꯥꯏꯗꯣꯏꯔꯥ ꯊꯕꯛ ꯐꯕ ꯁꯥꯔꯨꯕꯩꯅꯤ ꯍꯥꯏꯗꯣꯏꯔꯥ ꯑꯩꯁꯦ ꯍꯤꯡꯒꯣꯜꯗ ꯈꯔ ꯁꯨꯝ ꯂꯩꯔꯨꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯁꯟꯁꯀ꯭ꯔꯤꯟꯗꯣ ꯐꯅꯌꯥꯝ ꯇꯩꯔꯒꯁꯨ ꯅꯨꯡꯁꯥꯗ ꯁꯨꯝ ꯊꯣꯛꯑꯒꯗꯤ ꯑꯗꯨꯝ ꯌꯥꯔꯛꯇꯕꯀꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯐꯦꯟꯁꯦ ꯃꯨꯊꯠꯈꯤꯕꯅ ꯁꯨꯝ ꯐꯔꯦ ꯅꯨꯡꯁꯥꯗꯣ ꯇꯣꯏꯅ ꯊꯣꯛꯃꯜꯂꯛꯄꯒꯤ ꯍꯤꯡꯒꯣꯜꯁꯤꯗ ꯁꯨꯝ ꯀꯣꯏꯔꯕꯅꯤꯅ ꯐꯨꯗꯔꯛꯄꯗꯣꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯈꯤꯇꯪ ꯍꯦꯟꯖꯟꯈꯤꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯏꯗꯤ ꯈꯔ ꯀꯨꯏꯔꯦꯅꯦ ꯅꯨꯡꯁꯥ ꯊꯣꯛꯇꯕꯁꯦꯀꯣ ꯑꯗꯨꯗꯨꯅ ꯍꯤꯡꯒꯣꯜꯗ ꯊꯣꯛꯂꯛꯇꯕꯁꯦ ꯀꯨꯏꯔꯕꯅꯤꯅ ꯃꯥꯏꯁꯦ ꯈꯔꯗꯤ ꯐꯔꯛꯑꯦ ꯑꯃꯨꯛ ꯑꯗꯨꯒ ꯎꯔꯤꯡꯒ ꯊꯣꯛꯄ ꯍꯧꯔꯛꯏꯁꯤꯡꯗꯣ ꯀꯩꯝꯇ ꯌꯥꯗꯕꯅꯦꯕ ꯑꯩꯁꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯐꯖꯍꯟꯅꯤꯡꯕꯒꯤ ꯃꯍꯤꯡ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯕꯤꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯑꯃꯅ ꯀꯔꯤ ꯁꯛꯇꯣ ꯍꯅꯨꯔꯝꯃꯦ ꯀꯦꯁꯜꯂꯒ ꯇꯧꯋꯣ ꯍꯥꯏꯌꯦ ꯑꯌꯨꯛ ꯉꯟꯇꯥꯗꯕꯨ ꯀꯃꯥꯏꯅ ꯀꯦꯗꯣꯏꯅꯣ ꯍꯥꯏꯕ
ꯑꯗꯨꯅ ꯑꯌꯨꯛꯇꯗꯤꯅ ꯑꯩꯗꯤ ꯀꯦꯟꯗꯤ ꯀꯦꯟꯖꯔꯔꯣꯏꯒꯦ ꯑꯌꯨꯛꯇꯨ ꯃꯣꯒꯂꯛꯄꯗ ꯀꯃꯥꯏꯅ ꯃꯦꯀꯞ ꯇꯧꯔ ꯊꯣꯛꯂꯛꯀꯅꯤ ꯅꯠꯇ꯭ꯔꯀꯣ ꯑꯗꯨꯅ ꯃꯁꯥꯒꯤ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯅꯨꯔꯛꯄ ꯍꯥꯏꯁꯤꯗꯤ ꯃꯁꯥ ꯇꯥꯕꯅꯤ ꯑꯗꯨꯅ ꯍꯟꯅꯨꯖꯔꯁꯅꯨ ꯑꯩꯈꯣꯏꯅ ꯌꯥꯔꯤꯈꯩ ꯈꯔ ꯀꯟꯅꯕꯕꯨꯗꯤ ꯍꯣꯠꯅꯔꯅꯤ ꯑꯗꯨꯒ ꯎꯄꯥꯏ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦ ꯑꯗꯨꯗꯨꯒ ꯑꯃꯒ ꯌꯦꯡꯒꯦꯀꯣ ꯑꯩ ꯍꯥꯏꯅꯤꯡꯕ ꯑꯃꯒ ꯌꯥꯎꯈꯤꯕꯅꯤ ꯑꯣꯀꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯑꯅꯤ ꯑꯍꯨꯝ ꯎꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯐꯅꯦꯛ ꯁꯦꯠꯇꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒꯤ ꯑꯩꯅ ꯀꯨꯔꯇꯤ ꯁꯦꯠꯄꯗꯁꯨ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯩ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯩꯇꯦ ꯃꯌꯥꯝꯅ ꯑꯩ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯗꯣ ꯑꯗꯨꯗ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯁꯦ ꯐꯅꯦꯛ ꯁꯦꯠꯂꯒ ꯑꯗꯨꯝ ꯑꯅꯝꯕ ꯎꯕꯅꯤꯅ ꯑꯩꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯛꯄꯗꯣ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯕ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯑꯣꯏꯅ ꯁꯨꯝ ꯁꯦꯠꯂꯒ ꯎꯈꯤꯕꯒꯤꯀꯣ ꯑꯗꯨꯗꯨꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯁꯦꯠꯍꯟꯅꯤꯡꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯝ ꯁꯦꯠꯂꯤ ꯐꯅꯦꯛꯁꯨ ꯁꯦꯠꯂꯤ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯑꯗꯨꯝ ꯁꯦꯠꯂꯤ ꯑꯗꯨꯒ ꯍꯤꯡꯒꯣꯜꯗꯒ ꯊꯕꯛ ꯁꯨꯕꯗꯤ ꯄꯨꯔꯥ ꯀꯩꯅꯣ ꯀꯥꯎꯕꯣꯏꯒꯤ ꯇꯥꯏꯞꯅꯦꯕ ꯑꯩꯅ ꯍꯤꯡꯒꯣꯜ ꯊꯣꯛꯏꯁꯦꯀꯣ ꯑꯗꯨ ꯈꯣꯡꯎꯞ ꯑꯆꯧꯕ ꯑꯃ ꯇꯣꯡꯁꯤꯜꯂꯅꯤ ꯑꯗꯒꯤꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯆꯜꯂꯒ ꯐꯨꯔꯤꯠ ꯈꯨꯗꯥꯡꯁꯨ ꯑꯗꯨꯝ ꯂꯤꯠꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯤ ꯇꯨꯄꯤ ꯑꯃ ꯎꯞꯁꯜꯂꯒ ꯐꯤꯔꯨꯔꯨ ꯌꯦꯠꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯒꯤ ꯀꯦꯔꯒ ꯆꯠꯂꯛꯄ ꯃꯇꯝꯗ ꯀꯨꯔꯇꯤ ꯑꯃ ꯀꯔꯤ ꯑꯃ ꯑꯗꯨꯝ ꯁꯦꯠꯂꯤ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕꯒꯤ ꯀꯩꯅꯣ ꯌꯦꯡꯉꯒꯀꯣ ꯑꯗꯨꯝ ꯁꯦꯠꯂꯤ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎ ꯐꯅꯦꯛ ꯉꯥꯛꯇ ꯁꯦꯠꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨ ꯑꯩ ꯑꯇꯣꯞꯄ ꯗ꯭ꯔꯦꯁ ꯁꯦꯠꯇꯦ ꯐꯅꯦꯛ ꯉꯥꯛ ꯁꯦꯠꯂꯤ ꯍꯥꯏꯕꯗꯤ ꯂꯩꯖꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯃꯗꯨꯃꯗꯤ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯑꯗꯨꯝ ꯁꯦꯠꯆꯔꯛꯀꯅꯤ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯑꯩꯁꯦ ꯃꯌꯥꯝꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕꯤꯌꯣꯅ ꯁꯨꯝ ꯍꯥꯏꯕꯗꯣ ꯉꯍꯥꯟꯋꯥꯏ ꯑꯩꯅ ꯊꯥꯏꯅ ꯍꯥꯡꯉꯒꯗꯤ ꯂꯩꯈꯤꯕꯅꯦꯕꯀꯣ ꯑꯗꯩꯗ ꯑꯩꯁꯦ ꯁꯨꯡꯁꯤ ꯁꯤꯖꯤꯟꯅꯗꯕꯤꯗ ꯁꯨꯝ ꯊꯝꯃꯦꯕ ꯑꯗꯣ ꯊꯝꯕꯗ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯦ ꯃꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯒꯁꯨ ꯁꯨꯝ ꯄꯨꯜꯂꯒ ꯂꯩꯅꯕꯅ ꯑꯩꯁꯦ ꯑꯃ ꯊꯥꯒꯠꯂꯒꯦꯅ ꯁꯨꯝ ꯊꯥꯒꯠꯂꯒꯦꯅ ꯈꯜꯂꯒ ꯑꯩꯁꯦ ꯑꯃ ꯊꯥꯒꯠꯂꯦꯕꯀꯣ ꯊꯥꯒꯠꯄꯁꯤꯗ ꯑꯩꯁꯦ ꯀꯩꯝꯇ ꯊꯥꯒꯠꯄꯕꯨ ꯍꯩꯇꯦ ꯀꯗꯥꯏ ꯆꯪꯉ ꯊꯥꯒꯠꯇꯣꯏꯅꯣꯁꯦ ꯈꯪꯗꯕꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯈꯪꯗꯕꯩ ꯆꯥꯡꯁꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯣꯏꯍꯪ ꯍꯪꯅꯔꯒ ꯊꯥꯒꯠꯂ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯊꯝꯅꯦꯜ ꯀꯃꯥꯏꯅ ꯊꯝꯅꯤ ꯈꯣꯠꯅꯤ ꯑꯗꯨ ꯑꯗꯥ ꯀꯩꯝꯇ ꯍꯩꯇꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯁꯦ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯉꯦ ꯐꯣꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯅꯤ ꯈꯣꯠꯅꯤ ꯁꯨꯝ ꯐꯣꯟꯁꯦ ꯁꯨꯝ ꯆꯪꯉ ꯌꯦꯡꯕ ꯀꯥꯟꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯒꯤ ꯔꯣꯝ ꯃꯩꯇꯩ ꯇꯦꯛꯅ ꯑꯃ ꯂꯩꯕꯅꯦꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯒꯦꯔꯥ ꯐꯦꯁꯕꯨꯛ ꯑꯣꯏꯒꯦꯔꯥ ꯁꯨꯝꯕꯒꯤ ꯃꯌꯥꯝ ꯁꯦꯝꯕꯒꯤ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯃꯥꯒꯤ ꯆꯦꯅꯦꯜꯁꯨ ꯁꯤ ꯅꯥꯀꯟꯗ ꯊꯣꯛꯍꯜꯂꯝꯒꯦ ꯑꯗꯨꯒ ꯂꯤꯡꯛꯇꯁꯨ ꯍꯥꯞꯄꯝꯒꯦꯕ ꯑꯗꯨꯗꯨꯒ ꯃꯥꯅ ꯂꯣꯏ ꯁꯦꯝꯕꯤꯔꯦꯕ ꯑꯩꯁꯦ ꯀꯩꯝꯇ ꯑꯩꯗꯤ ꯄꯨꯔꯥ ꯁꯗꯤꯡꯅꯦ ꯑꯩ ꯂꯩꯔꯝꯃꯤꯕ ꯆꯦꯅꯦꯜꯁꯦꯀꯣ ꯑꯗꯣ ꯃꯥꯅ ꯂꯣꯏ ꯁꯦꯝꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯄ꯭ꯋꯥꯅ ꯂꯣꯏ ꯁꯦꯝꯕꯤꯔꯦ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯑꯗꯒꯤ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯒꯦꯔꯥ ꯐꯦꯁꯕꯨꯛꯀꯤ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯍꯥꯏꯗꯤ ꯑꯁꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯍꯥꯏꯗꯤ ꯁꯦꯝꯅꯤꯡꯕꯗꯣ ꯃꯉꯣꯟꯗ ꯂꯣꯏ ꯇꯥꯟꯅꯕꯗ ꯑꯗꯨꯝ ꯊꯣꯛꯄꯅꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯁꯦꯝꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯉꯣꯟꯗ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯝ ꯍꯥꯞꯄꯅꯦꯕꯀꯣ ꯑꯗꯨꯗ ꯀꯣꯟꯇꯦꯛ ꯑꯗꯨꯝ ꯇꯧꯋꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯅꯥꯀꯟꯗꯁꯨ ꯊꯣꯛꯍꯜꯂꯝꯒꯦ ꯃꯈꯥꯗꯁꯨ ꯂꯤꯡ ꯍꯥꯞꯄꯝꯒꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯔꯒ ꯁꯦꯝꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯁꯦꯝꯕꯤꯌꯣꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯗꯤ ꯃꯌꯥꯝꯅ ꯇꯧꯕꯤꯔꯣ ꯍꯥꯏꯕꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯈꯟꯒꯠꯂꯒ ꯇꯧꯖꯔꯛꯑꯒꯦ ꯕꯥꯏ ꯃꯌꯥꯝ